Lakhipuronline puthok saba November gi tang 19 sagol se numit ki Khomjinba Pao tabirase ahan bada maroi papao Laisram Komol Babu mang ki bagi matangda kasar Gosaipur da miyam ge mifam ma pangthokre laiba ki damak kathokraba khunrapam athobabu ikai khomnajabagi khongsetama jeribam da chatkre Boro Begra Relief Camp ta ningthamgi pochei khusinakre IDP tararom puthorakre Critic amasung translator Longjam Joychandra da Babure Taramoni Memorial National Award pidune kai khumnakre Bahujan Sahitya Academy India na Karimganj ki saknairaba aiba Lamabam Birendra da chahi asigi Sahitya Ratna National Award piragani Manipur da thogliba irang asigi matangda Selin Digital na Delhi da khongjing changsingadawri December thadagi horaga mobile da OTP phangbada khara tengthana phanglagani amasung district level mini boys tournament ta KMYC na Ichel club pu maithi hankre Haujik mapungoi papau tabirase Haukiba November gi tang 15 da Laimakhong Army Camp manungdagi mangkhiba Laisram Komol Babu gi matangda mahaki pongnafam Kasar district ki Gosaipur da miyam ge mifam mangarang pangthokre mifam aduda Laisram Komol Babu na mafam khangdana mangkhiba si Manipur lengak India lengak amade Laimakhong Army na athuba matamda tekta kaidana puthokna na ba appeal tawba loinana Assam gi Chief Minister amade Kasar gi DC SP local MLA ga unaduna Manipur sarkar da taksina na bahona bahaina mifam aduna warep lawki mifam adu loiraba matungda Gosaipur Mairapai Bilup ki Vice President Laisram Santi Balana haikibada Laisram Kamal Babu asi Manipur da thabak suduna leijabani mahakpu kanana kari maral gi damak phajilibano haibadu Manipur lengak na thidok piduna puthok pinana bapil tawki Komol Babu gi mayamagi machanupi Laisram Bobitana aikhoi gi kakabu Manipur lengak amadi Laimakhong Army na magi chapsaba langla langjin puthok piduna tekta kaidana sinabiu haina phongdoki Gosaipur Development Club nasu Komol Babu bu kari gi damak kanana phajilibano Army Camp manungdagi karamna manglibano haibasi Manipur lengakna khangpham thogi hairaduna athuba matamda puthok pinanaba honabiu haina appeal tawki mifam aduda makalgi convener Saram Herajit Maifagi President Thangjam Brojen Tampak Mayum Salaudin Kokomgi convener Okram Lakhikanta amadi Khetrimaim Umanandana chingba sarukjaki Mairaluptagi akhoi tado Komol Babu Manipur da matam kunadagi thabak suna leijarappa Manipur Laimakhong dagi mangkhiba tado Komol Babu bu Manipur sarkar amasung Assam sarkar na Bharat sarkar na athuba matamda puthokpinabagi tekta kaidana athuba matamda puthoknabagi akhoi Gosaipur part 1 gi Mairaluptagi mayamna Assam Manipur sarkar da lolukna isingjari adagi army camp manungdagi mangkhiba miyoi asi akhoi kakani asiga numit humni sure ma Komol Babu se akhoi kaka se ngasi ga numit humni sure ngasi baw su thibam khangda leiri karim likhuna mata su khangde aduga ma se ngarsi ngarang de thabak surak pande chahi kun he na surak pa thabak ni aduga mayam na su dum khangi bo ni ma se hai num mafam siga thabak suna dum leiri ise adubo tang kun manga siga ma se mangri se ngasi baw su amta army camp manung dai bu mi du kuina suraga mangba huna bra haba ngasi baw su magi kaimta kanamna su kaim manung de suri bo officer sing na su kaimta response lobi de moina aduga moi haji baw su tawri sing je thiri kholi adu khatani hairi je ngasi baw su kaim khangdri magi leifam amta thiri khata thiri tawri kholi adu khatani manung de moina hairi je adubo aina haijaning madi Manipur sarkar da CM Birenda hai athuba matamda akhoigi kaka Komol Babu bu tekta kaidana puthokpira u aduga Assam government da haijari aina yarim khai akhoigi kaka Komol Babu se tekta kaidana puthokpira u aduga central government adudagi di army gi ani manung da leiribo officer sing da soina haijari akhoi kaka bu tekta kaidana puthokpira u Komol Babu mangkibadu akai Gosaipur adi khungang asigi yamna luna tinajaba maruk mapang ni ado mangkibada ko yamna thawai nuaite yaragadi athuba matamda Manipur sarkar amasung akai army Indian army madugi mafam dagi mangkibunena makoina kitang daitwa lobira haraga
महाकु टेक्ता कायदना पुथोकपिनबगीदमक्ता अखोई गोसाईपुर हाइबदी मागी खुंगंगदा लेबा मैरा पाइबी अमसुंग मागी तिनरंबा अखोई मरुमुपांग कयाना यामना नुंगाइतना अखोई लेबसे नुंगाइते अदुना अखोई असम मणिपुर गवर्नमेंटना असे अथुबा मतमदा टेक्ता कायदना अखोई की खुत्ता सिनबिउ हाइदुना अखोई की गोसाईपुरी नाहरोंगी जिडे के माइगैदगी हाइजरी अमसुंग मैरा पाइबीदगी अखोई निंसिंगजरी कोमल बाबू मांगखिबा मणिपुर सरकार अमसुंग सेंट्रल सरकारना पुथोकपिउ अथुबा मतमदा पुथोकपिउ अथुबा मतमदा पुथोकपिउ अथुबा मतमदा पुथोकपिउ नाकल अमरोमदा लैमखोंगी आर्मी कैंटीन मयादा असिब हक्चांग अमा लैरे हाइना सोशल मीडियादा संदोकलिबा असि युमफम याउदबा अरानबा पाउनी मफम अदुदा पुलिस अमदी आर्मी गी मियोइसिंगना चंगसिलुबदा असिगुम थौदोक अमता थोकप लैते हाइरे असिगुम तोंगा संदोक्तनबा मणिपुर पुलिस की माइकेदगी अपील तौरे अदुगा थौदोक असिगा मरि लैनना सेमखिबा जेएससीना मांगखिबा मियोइ अदु टेक्ता कायदना हयेंग तांग 18 असिगी मनुंगदा सिनगदबनी हाइना लेंगाक्ता मतम थाखरे हाइरे मसिगी मथक्तसु जेएससीना हाई कोर्ट ऑफ मणिपुर दा रीट पिटिशन अमा फाइल तौखरे हाइना पावसिन मखा तारे हौखिबा नवंबर की तांग 13 पीडब्ल्यूडी की गेस्ट हाउस तगी नेक्टार संजनबम सीनियर एसपी कॉम्बैट मणिपुर पुलिस ना कापथोरप नोंमै मरुना पानबदगी लैखिद्रबा जिरिबाम कामरंगादगी महिरोय खुंद्राकपम अथौबा चही कुनुमदोय अपोकपा केएच तोंबा सिंगी तरुकनी लैहुन तंबगी थौरम ngarang jumsakation numita KSA जिरिबाम ना सिंदुना बाबूपरादा लैबा KSA की ऑफिस तगी लैबा की तमक कथोक्रबा खुंद्राकपम अथौबगी थवाइबु इकाई खुमनजबा उटपगी खोंगसेटमा महिरोय अमदी ओजा सिंग यावना अथौबगी मयुम कामरंगा फाउबा चटख्रे खोंगचर असिदा अथौबना याइफरे हाइबा खोलाव कयासु लाउदुना चटखि हाइना जिरी न्यूज नेटवर्क तगी फंगबा पाव सिना हाइरे मरेबा मजाति कंदबा यादे हाइदना जोंथोरखिबा थौना फरबा अथौबगु मिनुंगसि लैतना नोंमैना कापतुना थवाई मांगन बिखि नमिददु हौखिबा नवेम्बर की तारीख 23 हौखिबा नवेम्बर की तारीख 13 जिरीबाम की डीसी कृष्ण कुमार एसपी जिरीबाम रॉबिन्सन एडीसी टीएच मनोरंजन एसडीसी बोरोबेग्रा एम देवानंद एसडीसी बीओ वाई सनाथोइना बोरोबेग्रा पुलिस स्टेशन दा हेलीकॉप्टर टोंगदुना चलगा रिलीफ कैंप अदुदा लैरिबा लांजनरकपसिंगदा निंगथमगी पोचै सिंग खुसिनख्रे मरुओइना ब्लैंकेट अमदी निमित खुदिंगी चाननबा पोचै सिंग पीखी मतुंगदा मसांगमदबा आईटीपी की मियोय अंगांग अमदी अहल तरारोम रिलीफ कैंप तगी पुथोरक्तुना जिरीबाम दा हांगलिबा रिलीफ कैंप सिंग दा थमख्रे हाइरे मणिपुरी लिटरेरी एंड कल्चरल फोरम त्रिपुराना मणिपुर की सकनाइरबा क्रिटिक अमसुंग ट्रांसलेटर लोंगजम जयचंद्र दा बाबुरे तारामोनी मेमोरियल नेशनल अवार्ड 2024 पीदुना इकाई खुमलख्रे ngarang November gi 28 Agartala gi Nalgoria manthopta pangthokhiba thorum amada mana silan thokibani award asida citation lengyan amasung seloina lupa lising tara yauri forum gi president N Bira Singhana preside thokhiba thorum aduda Jawaharlal Nehru Manipur Dance Academy gi director Pukrambam Bilas na chief guest oiraga Sahitya Academy New Delhi ki Manipuri Language Advisory Board member AC Netrajit amasung Tripura Manipuri Sahitya Parishad ki president L Biramangolna guest of honor oibiki thauramda mana asi phanglaba longjam joychandrana literary forum bu thagatpa phongdokhibaga loinana mahakna lamdam asida nupi ki lup ama oiriba takheleima tengbang lupta lupa lesing tara mateng oina piki thauramda takheleima tengbang lup ki maikeidagi Jawaharlal Nehru Manipur Dance Academy ki director Pukrambam Bilas amasung Sahitya Academy ki board member AC Netrajit ki mafamda khudol pot tamduna ikai khumlaki thauramda Jawaharlal Nehru Manipur Dance Academy ki artist singna नाट की ओइबा थौरम सिंग उठखि हाइना अगरतला दगी फंगबा पावासिन हाइरे
Bahujan Sahitya Academy India na Leibak asigi Sahitya gi lamda kuthari ba ahiba singda piba Sahitya Ratna National Award 2024 chahi asigi oina Karimganj jila gi saknai ba ahiba Lamabam Birendra da piragani haina laukthokre lemjaningai oiraba mana asi chahi asigi December 15 da New Delhi da pangthokadoriba Academy asigi 33 suba National Conference da kusinaragani haina Manipur State President na khudyak piba cherolamada khanghalakre hairi Manipur da haukiba chahi gi May 3 dagi chatharagliba kanglupi irangasi hauzik phawbada rajya amade kendra gi lengakna waroisin ama purakpa ngamdana lairiba sigi matangda Selin Digital na sinduna Parliament mifam phamlingai manungda India Gate amadi New Delhi gi Lodi Road da candle lighting amadi wakat khongjang changsilagani hairi hairiba khongjang asi pangthoknana bagitamak Selin Digital gi thomi sing December gi ahan bachayolda Imphal thadok lagani panba yai Manipur gi irang asina hojik phawbada miyoi chahum rom gi punsi mangki batanatana miyoi lising hum phurom hojik relief camp ta saidang duna leiri handak Manipur da micham nupi angang yauna miyoi kya sikhi pathodok asi All Assam Manipuri Christian Association amkana tasengna nuaite amadi handak ta Kasar Gosaipur gi Laisram Komol Babu hojikna Imphal West ki Laitang Khunu da laiba miyoi asina mapam khangdana lairiba si Manipur amadi India laingakna athubada puthokpiduna imung manungda sinabiba oirasanu haina amka gi President Nongthombam Rajkumar gi video paujelamada phongdorakle mayam punamukpu khuromjari aisamat ahal N Rajkumar All Assam Manipuri Christian Association ki President ama oina hadak Manipur da thoi birang asige mai lenana yamna nungai taba thomoi sokpa yamna innocent oiba mi sing hatna kiba thodok kya asige maramna thomoi sokna nungai to phongdok chai angang ahum yauna na pi ahum minung siamat to leitana akoi sa tok pi kre masangda marang la hanta mu ekoi gi kasar de gi ni haiba Laisram Komol Babu kuwa sinaoma Manipur gi Imphal West ki loitang Khunu da leiba Laima Kongi Army Camp ta Supervisor ki thabak to bani hanatai mahanga sisu hoji maham khangdana leire Manipur Sarkar na suang mongda thibo humba ki kan thabak chatsere habi sisu ekoi na tajo phangjai ekoi gi magi dige hajani maram di mang ki bichinau si magi awabade koi sarup yajai magi mung manung awabade koi sarup yajai makoi gi manakta matam khuding mukte koi leijai Manipur Sarkar Delhi Sarkar ki mafam dai koi na haijaning bade yari wa khaya thu matam da mang ki bichinau sibu lo thok pina ba soy nga mati yaudna lo thok pina ba thor kan na hona bi hai se ekoi gi mai gi sarkar Telecom Regulatory Authority of India China online gi khuthangda hojik thoktiba fraud ki chang hantha na bagi pandamda sexual thorang lokot pa oina yamna kupna thijileba matung one time password OTP tangdang mamiyo edu da pi ga dawri masina maram oiraga lagliba December thadagi hauraga miyamna mobile da OTP phangbada khara thengthana phanglagani hairi All Jiribam Sports Association AJSN sinduna Jiribam Higher Secondary School gi sanabungda chathariba chahi 12 makhagi oiba 39 suba district level mini boys tournament lisingani ga kunmari gi ngarang sanakiba match da KMYC na Ichel Club po goal taret amada maithiba piduna KMYC semi final da khong thangjin kre match sing adu Aziz Haider KS Nilkamal
Iqbal Hussein amadi Javed Hussein na conduct tobiki. Hayeng November gi tang 18 da ahanba semi final match nungthil gi pung 2:45 da CKC ga SBNYC ga sanagani aduga November gi 30 gi nungthil gi pung 2:45 da na ani suba semi final match da Anandamoi club ka KMYC ga sanagani. Final match na lagliba December ki tang ani da pangthokani haire. Khangan jabama Lakhipur West Bazar gi PHC manakta leiriba healthcare pharmacy da makhal makha ana layeng gi damak maming leiraba Dr. Kayana layeng gadori arthritis, paralysis, diabetes, prostate ki problem, kidney da nung leiba amadi liver chauthokpana singbagi damakta Dr. N Ranjit Singh MBBS DMB DSC na sagolsen khudingi nungthil gi pung amadagi na numidang wairam pung 3 phawba layeng gadori aduga diabetes ki lamda thoidokna khang hairaba general physician Dr. Rohit Tika MBBS MD na Jumsa kaisa khudingi nungthil gi pung 2 dagi numidang wairam pung 3 phawba layeng gadori adom gi khudong chaba matungina mobile number 9612167161 number asida mangjongna na booking tobina naba Lakhipur West Bazar gi PHC manakta leiriba healthcare pharmacy gi magi dagi khangalakli. Energy Healing Center Naturopathy and Magnetotherapy Hospital Mapamasida steam bath, hot water immersion bath, chiropractic bone setting, yoga, infrared, clinical magnetology, chakra mat, spinal neuro massage acupuncture, acupressure, sirodhara massage na chingba chawkhatlaba mahusagi layeng pathap singasina diabetes, kidney amadi liver gi anaba, paralysis, sciatica, spondylitis, khwang naba, khu naba, nerve gi anaba, blood pressure, heart disease, brain stroke, nupi gi laina amasung nupa gi hakchang thong gi laina loinana hakchang sikpa saba amadi joint pain layeng jari. Masita sunatana mipum khudingmakna hakchang phana leinanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai lengsin biragu Energy Healing Center Rongpur Park 2 aduga City Chamber na first floor Smile Market Central Road Silchar 1 dani advance booking gi damak mobile number 9395732456 number asida call tawbirak na maning singjari. আমার বাচ্চারা হ্যান্ডিক্যাপ আর এনার্জি হিলিং সেন্টারে আগে তো তাই সব তুলতে পারছে না হাতত ব্যথা আসলো এখন তোরা বাঁকা গেছে পাউটাও পারতে পারে আগে পাউটা ভাড়া থাকতো পাউটা ভালো করে ফালায় হাতটাও একদম বুট করে রাখতো এটাকে এখন এমনি এটা করতে পারে। হ্যাঁ, আমার নাম প্রদীপ কুমার সিনহা। আমি গোয়ালজোর থেকে আইসি স্যারের কাছে ট্রিটমেন্ট করার জন্য। আমার ব্যাক পেন ছিল, আমি অনেক জায়গায় দেখায় ট্রিটমেন্ট করাইছি, মেডিসিন দেখাইছি, কোনো সাকসেস হয়েছি না। স্যারের কাছে আয়া আমি 20-21 দিনের ভিতরে আমি সাকসেস হয়ে ঠিক মতো আমি যাই আর কি আমার ভাই। Aroibada maruoiba pau amukhanna Laisram Komal Babu mangkhibagi matangda Kasar Gosaipurda miyamgi oiba mifam ama pangthokre Laibaki damak kathokraba khunrakpam athaubabu ikai khumnajabagi khongset ama jiribamda chatkre Boro Begra Relief Camp ta ningthamgi potchai khusinakre IDP tararom puthorakre Critic amasung translator Longjam Joychandra da Babure Taramoni Memorial National Award pidune ikai khumnakre Bahujan Sahitya Academy India na Karimganj ki saknairaba aiba Lamabam Birendra da chahi asigi Sahitya Ratna National Award piragani Manipur da thokliba irang asigi matangda Selin Digital na Delhi da khongjing changsingadori December thadagi horaga mobile da OTP phangbada khara tengthana phanglagani amasung district level mini boys tournament ta KMYC na Ichel club pu maithian kre Lakhipuronline YouTube channel gi pau sandhok chaba ngasigi oinadi matang asida loijare